Zakudingi samamnaba Bible ki text Neinaba sida mayambu amazing Bible prophecy minisina taram uksari ngasi Neinagadrba asidi Ephesians 4:2 gi 14-15 amasung Colossians 2 gi 14 to 17 hariba asigi maramda ikoina Neinagani hariba text ani asina ishogi wanja tangase Prabhu Jesu Kristo na cross siba matamda mutat kare haibase chumbra lambra haibdagi maramda ikoina ahanbada Neinaminase ahanbada ikoi ishoda patna thokse sagadala ibi payam thakachare Ephesians 2 gi 14-15 Colossians 2 gi 14 dagi 17 da hariba text asina ishogi wanja tang tara se Prabhu Jesu Kristo na cross siba matamda masi mutat kare mangan kare haibase chumbra haibase maramda ikoina Neinagatori masida naki thawai sangla sangbiyo aina ngam kadam naki animbugi mating ohanbiyo tahari bisin ausindasu naki mapana idam porpina bi thawai sangla sangbiduna asumbaja khangan biyo Prabhu Jesu gi mingda khurumjare amen aikoi yengminasi hoi kanaw misnai Ephesians 2 gi 14-15 Colossians 2 gi maroina verse 14-16 asida Shogi wan jatang asi Prabhu Jesu Kristo na cross siba matanda pu khare haina hai masi sumbra habdagi maramda yengsi hoi masi yam summi adubu Karamba Wayel Yathang Prabhu Jesu Kristo na cross siba matanda pukhibano haibado aikoina masi aikoina yengsambatai aikoina mamangda so aikoina haikre haidi Shogi Wayel Yathang laitrabadi pap laite haibase aikoina mamangda khara mamangi Neinakhibasing atuda aikoina mayekshingna haikre adubu Karamba Wayel Yathang na pabase aikoida pabase khangali haibase ki maramda so aikoina Neinakre maroina yathang tara asina aikoida Wayel aikoida pab haibase karino haibase khangali haibase aikoina mamangda Neinakreba aduga cross ki mamangda Prabhu Jesu Kristo na cross sidringai mamangda natraga masigi matungda pabase laibra haibase aikoina kanaw yengbiya hari Wayel Yathang ase Prabhu Jesu Kristo na cross si mangan ki tarapati hadi aduitari Prabhu Jesu na cross siraba matungda Wayel Yathang ase laitre haina aikoina yarabra haibati masigi matungda aikoina pabase laitre haina yabra haiba adubu Romans 5:39 Wayel Yathang laitaba matunda pabase aikoida singthana bide aikoida hapsan bide nai hairiba asidagi aikoina khange maramdi pap haibase laiba matamda Wayel Yathang asilai Wayel Yathang laitradi pap laite haibase masina mayekshina khange aduna aikoina mu Colossians 2 gi 14-15 Ephesians 2 gi 14-15 Colossians 2 gi 14 to 17 hairiba asida ikoi amuk khara yengse Karamba Wayel Yathang no Prabhu Jesu Kristo na cross siba matanda pu khara haibase ikoi yengminaseba sida Ephesians 2 gi 14-15 pamnase 14 dai maramdi maha ikoi gi ingtha tapthabani he is our face amni ingtha tapthabani mahakna anima ato amakhakta ohenkre mahakna anima haibase sida paliba anima se kaino kande Gentile oiba shokhangdaba Gentile haidi laimuti lafa jatsing aduga Jihudi jatsing aduga makoi anise amatta Prabhu Jesu Kristo na ohelle haimne and had broken down the middle wall of partition between us aikoigi marakta laiba khaidoliba mayaigi phaglang ado masina thugaigra haimne habde karina Jihudi ga Gentile singi marakta karina sambaloi karina phalang oibage ikoina khangbe haireba phalang ado Prabhu Jesu Kristo na cross Prabhu Jesu Kristo na madu mangan kare haibne mangan kare hadi phalang ase keno Jihudi ga Jihunata singi marakta khenaba khaidokli bise kaino kana khudamoina circumcision adi unkakpa adi Jew singi ceremony gi law mayamle hairiba asina khaidokpne masi Jihudi jati na tebje maroina unkakpa haibse na Jihudi jati makhaide unke aduga laimuti lapa singna unkakteba maduna masina maroina khaidoeba haibdi ceremonial law sing
हाइबसे अदु नतबो अखोइना धर्मगी ओइबा नीति नियम मयाम ले पास ओवर अदगी असेंग मखोगी फेस्टिवल सिंग ngakba asin sing bagi maram da smayam leba adugumba hairiba sina khaidokpani hamne 15 ding jo having abolished in his flesh hadi mahaki hakchang da muthaladuna the enmity at yengna boibda even the yengna do karino sida even the law of commandments contained in ordinances di thau hadi khoi jana thau sing dharma ge sanabi thau sing de yauba yathang singi ain adu yengnaba ain adu mahana muthat kremne for to make in himself of twain one new man aduna mahang masamuna animak adu haidi jihudi ga gentile oiba ani ado amata ohen gremne anauba mim ohen gre so making peace ade asumna मखोगी मरक्ता यंगनाबा लैरंबा सानदबा लैरंबदो मसिना सानहन खरे हैना मसी 15 नसिना अमो खाइरेबा खुम खाताना मु फजना मुने नसी अदु अखोइने यंगचे Colossians 2 गी 14 16 17 दा हाइसिदा मु 14 दा अदुना अखोइगी मायक्ता लैरंबा which was अखोइगी ओना तैनाबदा लैरंबा अखोइगी मायक्ता लैरंबा अदुना खुदना इबा thawsing ado muthat kare habne and took it out of the way masi lambi atagi lokthok kare nailing it to his cross mahaki cross masi jupinization kare habne jupinization kare 16 da 15 da paragum jiko sida 16 da maram aduna mi kana amtana sabada thakpada natraga asengba numit amaki maramda natraga anauba thabangi maramda natraga pothaba numitsingi maramda wayenda sanu hamne verse 17 da which are a shadow of things to come hairiba sing ase lakadaba sing adugi mami amani but the body is of Christ adu haksang adudi Christani haina masida pale aduna hairiba ikoina pakhraba koina text ikoina texting asida अखोइना येंगसे हाइरबा टेक्सिंग असिना करिनो प्रभु यीशु कृष्ण सिरिखिबा मतंदा पुखिबसे हाबसे सिंग मरम देंगसे आनबदा अखोइना Ephesians 2 chapter 2 asida नखोइ येंग तादे अखोइना हकचांगी verse 1 दगी नखोइ येंग तादे हकचांगी अनिंगबगी मतुन चपा मिसिंग अदुगी मरमदा फत्तबा मखोइना तवबा पापसिंग अदुगी मरमदा अमु इ अदुगा मरमदा अमु मसिदा माय अखोइबु कनबीबसे 2 गी 18 to 11 हाइबसे अखोइबु थौजांगी मपान अखोइ कनबीबनी अदुगा अखोइना वायंदा थंगसिंग ngakpa asin singबगी मपान कनबीब नते हाइबसिगी मरमदा मसिदा पल्लीबु वायंदा थंग अदु करिगिनो हाइबदो खो यंग verse 11 दा खो मसिदा मरम अदुना निंगसिंगु नखोइ हौखिबा मतमदा हकचांगदा Gentile sing hadi lai muti lapa sing orami lai muti lapa sing orami nakhoi bu unkak permission nakhoi bu unkak taba hadi khutna hakchang da unkak pa khutna hakchang da unkak permission nakhoi bu unkak taba sing haina kaurami hai masida unkap circumcision hai unkak pa kak taba ding manamda that at that time ye were without Christ matam aduda na khoese Christa yaudana leirami hami haide unkaktaba matam aduda unkakpaktaba haide matam aduda na khoi Christa yaudana leirami being aliens from the commonwealth of Israel gi amata oiba lan aduda gi na khoi to khairami stranger from the covenants of promises ishono wasak pigu warem na pasing atudagi na khoi lamlan bo erami asa yawram de isho yawdana malam asida leirami hamne verse 13 adubu hojiti Christa Jesu Christa da na khoi matam amada yamna lam batarabasu Prabhu Jesu Christa gi aduna na khoi bu yamna nakhan khare haina haire bu verse asida
aduna hairiba khuna 2 gi 11 to 13 yengba matamda mu 14 15 da yengba matamda masida palliba context ase haidi akhoi gi mayakta haidi jantan singi mayakta lairamba yengnaba oirambadu karino haiba matamda moroina masida pallibse ceremonial laws moroina masida pallibse khuna circumcision haibsne unkak haibsne ade Paul gi matamda su Paul na yamna thengnaba amaje kaino haidi Corinthian da leiriba Athens da leiriba Roman sing da leiriba Christian sing asin mi sing asin Christian ora ko matamda Jude sing ki na ayat pa piuje kaino unkak tragadi na khoi Christian oi be yaroi na khoi ishogi ning thole ba chalo haibsne ba masing maram yam ayat pa pirame aduna masida jantal ga aduga ekhona Jihudi singa gi marakta khenaba se kaino me khana circumcision unkakpa aduga jantal lai mutila pa singdi ekhona pap thobum thanda pap ki offering katpa drink offering tawba aduga festival passover singakpa adu asengba hol numit hadi Jews ki festival sing adu seng ngaktaba asina singbagi maramda mokoi yam hairameba adu kanaguma Judaism haidi Christian or Judaism kharanadi Jihudi gi mi kharanadi nakoina haidi basing ase ngaktragadi unkaktragadi ceremony laws ngaktragadi nakoi ning thole bakta chalo hena masi yam hairambaneba aduni adubu Paul na Ephesians ta iriba Christian sinde iri se karino Prabhu Jesu Krishna cross siba matamda nakoida yamna ayatpa thing piramba nakoi gi yengnaba oiramba hairiba wahanja thang haidi kuna ceremonial gi oiba ngak thaba yade Jihudi sin ngak thaba yade haiba thau gi oiba niti niyam sing adudi Prabhu Jesu Krishna cross siba matamda pukhre haibneba asida palibse ekhoina mu yengbe ko yengnaba haibse shogi wahanja thang ase ekhoi gi yengnaba oibraba wahanja thang taragi ahan badai haidi ekhona aseng bai sho ipa ishor Prabhu Jesu Krista masi khurangwadamni aseng bai sho khurangwadamni hai adu aseng bai sho khuramba haibase ekhoi gi yengnaba oirambraba khuramdaba matamda ekhoi isho yengnaba oire mase ekhona any lai ma khuramba yara hai taragadi hairiba yathang ase ekhoi gi yengnaba oire adu natteba lai muti lakhinu haibase ase ekhoi gi yengnaba braba natteba isho gi ming are amada pangenu haibase hairiba yathang jina ekhoi gi yengnaba oibraba natteba imai pan haibe ingdabni haje masi yengnaba oibra oideba mi hatkadaba mi haloidabni haibase yengnaba natte oidaba ngangloidabni masin thiba ngangloidabni aramba sakhipiroidabni haibase masi ekhoi gi yengnaba oiramdeba ekhoi haibdi masida pallibse keno jantal singane jantal sinde yengnaba oiramde unkaktaba yade haibasneba nakoina ceremonial law sing Jew singi asengba numising festival sing passover sing nakhoi ngaktaba yade habse masi mokoi yengnaba oirameba masi mokoina Christian rakum matam yamna khudi thangba yamna awaba masak oirambado masineba hairiba adubuneba masi ekhoina Ephesians 2 da context ta yengba matamda masida pallibse ekhoi mu yengji ko ordinance habse masigi artha je karino dharma gi oina ngang ekhoina dharma gi oina ngangba matamda ordinance habse gi artha karino habsi yengmandabse standard dictionary na asum hai ordinance habse kaino a religious right hadi dharma gi oiba thau or ceremony thau amaneba as ordained or established by divine or by ecclesiastical authority hai dharma gi oiba angama thausing na natraga ishori shakti na pikhraba dharma gi oiba thau amaneba mase dharma gi oiba thau amaneba as the ordinance of the Lord Supper hadi ishori Lord Supper ekhoina communion service tawda aran cha khang ekhoina ekhoina tawri pangthoi ekhoina Lord Supper na hosi pangthoi je masi gumbase masineba asibu ekhoina thau ama haina khangnayeba masina ekhoina khangnibje aduna Jihudi singu eba thau sing kai kele habse ekhoina yengse ordinance habse Exodus 12:40 hai this is the ordinance of Passover masina Passover gi thau sing niti niyam sing aduni dharmic oimna tawgadaba niti niyam sing ado masini hane
Exodus 12 piribse 12:13 piribse Passover kana pangthokni masigi manungda kari tawguni kamai tawroi sakra kari numita Passover gi aran sakhangi yawse kari numita hatkani halo habse masigi niyom yam leigreba ado 12 ki 17 de nakoina aduna hamay yawdaba tangi usoba sina koina pangthokni feast aje kumai aje pangthokni for in this same day haiba chap asida aina nakoibu Egypt tagi nakoibu puthokriba numit asimaktada therefore you shall observe this day in your generation by ordinance forever chanabi niti niyam amo oina nakoigi charon surong khudingta masi pangthokadamni hemne masi ko haidi Passover pangthobu loina ran ekoina hamay yawdaba tan asina koina sagadamni habsine asmai tawna Jews ki festival tare lay hairibasing ase karana pangthokani habdo masidasu yawriba nakoina Leviticus 23 then nakoina yengwa matamde yawri masi thau amaneba aduga ekoina pap ama tawtadi makoina yaw katpa natraga hameng katpa sallaba katpa habse natraga lairaba miyogana khunu katpa habse masineba masi makoigi mi amana pap tawba taragadi makoina ishona poro habdo maduneba masi makoina ko drink offering chu lay adu burn offering sa mai da masapum tharaga katpa asigumba niti niyam amasuman matina nakoina Leviticus 1 2 3 4 5 6 nakoina paba matamda disalon ko masida masi maramda phanganeba aduga Hebrew 9 gi 10 da hai sida ko masina haije we stood only in meat ko haidi ekoina meat offering lere haidi drinks mathangnaba mahi maranggi offering ding drivers washing to makhangi subasing and carnal ordinances haije hakchang goiba thosing asine habsneba impose on them until the time of reformation the reformation gi matam ado yawjfaw masi makoida pangthokadabni haina hairami habsneba masida akoida masigi thosing asibu carnal ordinance haina khane Hebrew 10 gi 1 da mo haiko maramdi afaba hiramsing adu lakadaba adugi mami ama oiraduna oiriba when low hamiko when Yathang hai and not the very image of thing asengba hiramsing adugi asengba saktamadi nattaduna ko nattaba adu lakadaba mami adugi when Yathang aduna can never with those sacrifices hairiba irat posing asiga loinana which they offer year by year continually say kuding lepanaidan kalibu offering asiga loinana laiba mi adu mapung phanba ngamdeba haidi ekoina sin offering kalaga burn offering kalaga drink offering kalaga meat offering kalaga hairiba sing asai kuding kalaga tawduna laiba sing ase haji lakadaba adugi mamini haidi lakadaba du kena prabhuna ekhogi dam cross la sibiragani haibdo ekhogi pap asi kan biningai gi dam prabhuna I tabi asigi mapana haidi yawsing sa sing harpadagi I aduna masi mapana prabhuna ekhogi pap copy gine habdo prabhuna sibadagi mapana tabi gine hana takuneba hairi basing aduna laiba mi ado masi mapung phanba ngamdeba masi aina kalena kaliba mi ado hairi ba etuna pap offering ai yaw khalaga yawgi halaga I tahalaga ekhoi do pap adudagi mapung phana senghanbadi natte masineba ai taije mahangna haiki Prabhu Jisu Christ maramda balidan tauba offering katpa ko adu ban offering adu offering for sin pakidam offering tauba haije nahangna pamde ishona pamdeba neither has thou pleasure in nana masida nungaiba leite which are offered by the law wine Yathang adugi mapana kaliba sidunang harauba leite hane sha mayam kalaga aduga mayam asigumba irapon mayam tawraga ishona harauba leite hane ba ekhogi thamoido ishoga chanadragadi hane 12 taje but adu this man after he had offered one sacrifice for sins forever matam punam koina pap singidama amuktang mahangna irapro khasaduna ko sit down on the right hand of God ishogi Yathang manakanda phamtharami hai Prabhu Jisu Krishna amutang cross da maki masa ado balidan oina kalaga madu phamtharami haineba ado hairiba ekhona pakhrabasing asidagi ordinance haibsik karino haibte ekhona
yengba hai hairiba sidagi ordinance haibasi keno wayan yathang amsine haidi sacrifice ama sa ama katke adi kamai tawgani natraga meat haidi mokoi sadong tan gumba asugma meat offering hain ko matum oina masa oina katpasing mahi oina katpasing aduga natraga asengba numising haidi passover gumba aikona passover lere aduna dio atonement lere aduga feast of tabernacle hairiba siguma mam festival tare pentecost ka leiriba asiguma sing asigi maramda iriba thawsing aduga ainsing adubuneba aikoina masida ordinance haina hairibse hairiba asengbase masi aikoina cross ta thungreba loina hairiba sing ase cross ta prabhu Yesu Krishna siba matanda loina pugreba prabhu Yesu Krishna cross ta siba aduna hairiba festival khudem asina hairiba se prabhu na cross ta pape khoi da maksiba aduda thinduna takpuneba adu hairiba sing adubuneba aikoina ordinance haina hairese bible gi matuina akhoi muyeng ko Colossians 2 gi 14 16 17 da akhoi ni che ngasai ju phakre na khone miyo hadi akhoi gi mayukta lairamba akhoi gi onna thainaramba khunna iba thawsing adu man muthat kare hamne lambi adu de ke mahana lokthokare cross tamasi jupi yesan kare hamne haiba thawsing adu aduga verse 15 da maramadana miyam tana sabada takpada asengmu numi amagi maramda natraga new moon hadi thasi tha pangkalakpa natraga pothaba numisingi maramda na khoibu wayan ganu hai sida palibase sabade July holiday hadi asengmu numi ama habse Jehudi singini ko khone Leviticus lichalong kulum doida Jehudi singi asengmu numi thaba shuba yadaba adu shoda kathokthuna laigidaba numising adu karino haibdo akhone yeng mathang dai khone namne siko hanga sig de neno hairiba sing je which are shadow of things to come asi lakadaba adugi mami neba lakadaba haibdi prabhu Yesu Krishna cross la ka sibigani haibdo hairiba sing adugi mami oiba aduneba mase adubu hakchang de Christian ni haibse masineba adugo masida akhone yengiko haina muthat kare hairiba lo sing ase akhoi gi mayokta laiba akhoi gi ona tainabada mase akhoi nga sai hai kare yathang tara se akhoi gi mayokta laibra akhoi gi ona tainabada lairambra haidi jantan singi ona tainabada lairambra ba adu akhoi gi hoji haje Christian akhoi gi natraga atoba jat singi mayokta yathang tara asina laibra haibsine yathang tara asina miyo jati gi mayokta laibra ba laite isnausa masine ko adu yathang tara asina akhoi gi mayokta lai hana haijin ba se masida aramane ba akhoi mathangda Colossians 2 ki ko akhoi na ceremonial law sing sabade asengba numit haise karino habdi gi maramda nainamine se ngasi gi matang asida loisalase tabiro mayamda ishona bopibo isnu samamna bana akhoi na lai taragadi na akhoi engonda hangbiro khon text on habiro natraga message on habiro aduga akhoi na nainamine se asumba do gi matungna samina se aina mayamda haijari patna ta buje sagada lebe paisho akhoi na hujik naina kare Colossians 2 gi 14 to 16 amsung Ephesians 2 gi 14 15 da prabhu Yesu Krishna sibda loikhrabra lo ade karino habdi maramda khatang nena kama ceremonial law sini habdi maramda nena kare aduna tare bashin auction da sunaki mapana da bo pinda prabhu Yesu da kurumjai amen.